Thabak Sudana Sen Lautok Lamba Amadi Mapung Pana Thabak Suramdaba Sing Lemna Kak Tharoi Laibak Asi Lo Laiba Laibakni Suramdaba Amadi Loiselamdaba Thabak Sing Soidana Swan Gani Haina Mahut RD and PR Minister Y Khemchand Nune District Miyam the Thazaba Pikre Wapamase Minister na Luchingmati Mamanangasi Zirirang Pang 2 All Kasar Road Ki Thabak Subagi Pibam Sing Yangsin Bagi Kongsata Miyam the Haiki Bani Mak the Haiki Laibak ama chawkhat pada lambi thong haibasi aduki matik mathau tai lambi thong phattabana miyoi kya sathok sasin da khudong sadaba kaya mayok na hali ai khoi masen ki marakta unaba phangdabana nungsibegi mari lapthok hali madugi mathakta ana layengdana hena khudong sadaba kaya mayok na hali haiki mak na haiki Manipur ki district singi manung do Ukhrul district ki miyamna khwaidagi hena lengak da wakat peheli Ukhrul ki praja sing na lambi thong gi maram da toina wakalakpana Ayak isa Amadi Department ki official sing toina chatuna yang sili None district ki oina su wakat lakpadagi ngasi laibak lakliba asini hauzik lambi ki phibam haktheng na ure sungsoi soidana semgani Thikadar Singna Mapung Fana Loiselamdaba Amadi Semlamdaba Sing Soidana Semangani Laibak Asi Lo Laiba Laibak ni Mara Laiba Sing Dandi Pangdana Tokloi Thabaktagi Pothakiba Marilainaba Department ki official Sing Susianaram Labadi Lemna Tokloi Bharat ki Prime Minister Narendra Modi na Khungang Singbu Semgat Sagatuna Chapmanaba Society ama oinaba hotnari Madu Thabakta Onthoknaba Laingak Asinasu Kanna hotnari Khungang Singi Khunja Singi Maikaidagi Khanghalakpa Thabak Sing Kadai Phauba Thabak to Onthokpa Yabagi Haibadu Dishiga Tanaraga Tauba Yaba Sing Thabak to Onthoknaba Hotnagi Haiki Minister gi Kongsat Aduda RDN PR gi Chief Engineer Manipur Lenga ki Additional Chief Secretary Amadi Atay Official Singsu Sarkyaki